Tokhaina tanaba ke wakhalon galoinana Manipur gi apun magi saktam da singna duna ngasi kuki zo singna namna khundaba mafam kharada rally chatiba asigi mayokta ngasi state asigi tampaki mafam ayambada miyamna nongmagi sintha leptuna khongjang changsili Imphal mayolda ayuk anganbada pungja khara kaithel kanabagi saktam uba phangkhrabasu makha tarakpada miyamna dukan sing thonglon bagaloinana lalon itiki thabak sing leptuna sintha lepagi khongjang changsinba hoki Khongjang asina maram oiduna Imphal mayolda leiriba khwairamband Ima Keithel ahumda potyon baleptuna Keithel thonglonaki pauna amasung thangal Keithel anida leiriba dukan sing thonglonaki lambi da gari sing chatpagi chang yamna hanthaki adumoinamak tangai fadana essential service ki manung channa ana layenga mari leina ba oina pharmacy singdi adumak thong hangnaki ngasi gi sintha lepagi khongjang asi tampaki district sing da leiriba Keithel sing dasu changsinki Hauzik makki oinadi khongjang asigi manungda pamdaba thodok sing thokpagi paudi leite panbayai semjin sajin bagi haiba chief minister and biren gi audio clip ama viral oirakhiba dugi matangda action laukhatnaba amasung manipur dagi tokhai tanaba ki demand hena kansin hanba oina ngasi kuki zo singna rally chatiba asigi mayokta ngarang meitai leima hariba loop asina ngasi nongmagi sintha leptuna khongjang changsinaba wafam laukthokibani Loop asigi convener Salam Prabhavatina Manipur gi saktam kaibeyaroi maiteida ST status piu kuki dagi ST status lokthokadabani haina taksilladuna ngasi miyamna nongmagi sintha leptuna wakat mi fam bagaloinana khongjang changsinbiyo haina phongdokkibani